ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜ ꯒꯦꯃꯤꯡ ꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯩ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯅꯥꯎꯁꯨꯝꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯊꯣꯡꯅꯕ ꯊꯝꯕ ꯄꯨꯖꯥꯔꯤ ꯑꯩꯒ ꯃꯥꯏꯃꯨꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯁꯥꯗꯤ ꯁꯣꯏꯁꯇꯤ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥꯒꯤ ꯏꯄꯥꯟ ꯊꯥꯕ ꯁꯣꯏꯁꯇꯤꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯁꯤ ꯂꯥꯁ ꯒꯥꯔꯤꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯂꯥꯞꯅꯩ꯫ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯣꯔꯦꯜ ꯀꯃꯥꯏꯅ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯜꯂꯛꯀꯅꯤ ꯈꯟꯊꯍꯧꯕ ꯇꯧꯗꯨꯅ ꯃꯍꯥꯛ ꯏꯄꯥꯟ ꯊꯥꯕ ꯑꯗꯨ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯁꯥꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯆꯥꯖꯨꯝ ꯑꯃꯅ ꯆꯥꯃꯅ ꯃꯌꯥꯝ ꯑꯃ ꯆꯨꯝꯊꯣꯛꯈꯤꯕꯒꯨꯝ ꯃꯐꯝ ꯑꯁꯤꯒꯤ ꯆꯤꯡꯌꯥꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯅ ꯅꯨꯡꯁꯥꯒꯤ ꯑꯁꯥꯕꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯑꯗꯨ ꯆꯥꯝꯊꯣꯛꯍꯟꯕ ꯉꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯉꯥꯡ ꯑꯅꯤꯒꯤ ꯁꯨꯗꯨꯅ ꯐꯧꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯣꯂꯤꯗꯨ ꯐꯤ ꯐꯧꯐꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯐꯤ ꯆꯞꯅꯕ ꯀ꯭ꯂꯤꯞꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠ ꯑꯣꯏꯗ ꯐꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯐꯤ ꯑꯗꯨ ꯂꯧꯁꯤꯜꯂꯤꯕ ꯃꯄꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯄꯔꯤꯖꯥꯠ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯏꯁꯨꯛ ꯁꯨꯛꯅ ꯍꯧꯔꯤ꯫ ꯄꯔꯤꯖꯥꯠ ꯆꯔꯣꯡ ꯆꯔꯣꯡꯁꯨ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯐꯤ ꯑꯗꯨ ꯂꯧꯁꯤꯟꯅ ꯄꯔꯤꯖꯥꯠ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯔꯤꯖꯥꯠ ꯃꯔꯛ ꯑꯗꯨꯗ ꯌꯦꯠꯂꯤꯕ ꯎꯔꯤ ꯋꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯍꯥꯏ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯟꯗꯥ ꯑꯃꯗ ꯁꯥꯟꯅꯔꯤ꯫ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯕꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯍꯦꯛꯇ ꯎꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯔꯕꯁꯨ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯣꯂꯤ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯒ ꯃꯥꯏꯃꯨ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯆꯪꯉꯛꯏ꯫ ꯃꯣꯂꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯣꯂꯤꯅ ꯀꯔꯣꯝꯗꯒꯤꯅꯣ ꯑꯩꯒ ꯎꯍꯧꯂꯛꯍꯧꯗꯦ꯫ ꯃꯥꯏꯃꯨꯅ ꯏꯕꯦꯝꯃ ꯅꯉꯣꯟꯗ ꯏꯁꯇꯣꯔ ꯔꯨꯝꯒꯤ ꯁꯣ ꯂꯩꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯃꯣꯂꯤꯅ ꯑꯧ ꯂꯩꯌꯦ ꯑꯩꯅ ꯄꯥꯏꯌꯦ ꯁꯣ ꯑꯗꯣ꯫ ꯃꯥꯏꯃꯨꯅ ꯑꯣ ꯅꯍꯥꯟꯗꯣ ꯏꯁꯇꯣꯔ ꯔꯨꯝ ꯑꯗꯨꯗ ꯈꯥꯡ ꯈꯔ ꯆꯥꯎꯕ ꯑꯗꯣ ꯀꯣꯔꯐꯨ ꯃꯌꯥꯝ ꯍꯣꯟꯖꯤꯟꯕ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎꯒꯦ ꯇꯧꯕꯅꯤ꯫ ꯃꯣꯂꯤꯅ ꯑꯩꯒꯥꯅ ꯍꯥꯏꯕꯕꯨ ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯑꯩꯒꯥ ꯐꯤꯁꯨ ꯂꯧꯁꯤꯟꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯒꯥ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯁꯣ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯃꯣꯂꯤ ꯑꯗꯨ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯗ꯭ꯔꯣꯋꯔꯗꯒꯤ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯏꯃꯨꯗ ꯄꯤꯔꯦ꯫ ꯃꯥꯏꯃꯨꯗꯨ ꯁꯣ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯈꯥꯡ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯥꯏꯃꯨꯅ ꯃꯣꯂꯤꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯃꯨꯅ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯁꯣꯁꯦ ꯑꯩ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯄꯤꯔꯛꯂꯒꯦ꯫ ꯃꯣꯂꯤꯅ ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯝꯇ꯫ ꯃꯥꯏꯃꯨꯅ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯃꯣꯂꯤꯅ ꯑꯩꯒꯥꯅ ꯁꯪꯕ ꯃꯇꯝꯗ ꯑꯩꯒꯥꯅ ꯊꯣꯡꯕ ꯃꯔꯣꯏ ꯕꯣꯔꯤꯗꯣ ꯌꯥꯝꯅ ꯍꯥꯎꯋꯦ꯫ ꯑꯗꯨꯅ ꯃꯔꯣꯏ ꯀꯃꯥꯏꯅ ꯊꯣꯡꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯩꯒꯥ꯫ ꯃꯥꯏꯃꯨꯅ ꯇꯥꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯃꯨ ꯑꯗꯨ ꯏꯁꯇꯣꯔ ꯔꯨꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯣꯂꯤꯁꯨ ꯐꯤ ꯂꯧꯁꯤꯟꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯉꯥꯡ ꯑꯅꯤꯅ ꯂꯩꯕ ꯔꯨꯝ ꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯣꯂꯤꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯣꯂꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯉꯩꯗ ꯔꯨꯝ ꯑꯗꯨꯒꯤ ꯋꯤꯟꯗꯣꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯕꯒ ꯀꯣꯕꯤ ꯇꯤꯟ 3 ꯄꯥꯏꯁꯤꯜꯂꯛꯏ꯫ ꯀꯣꯕꯤ ꯇꯤꯟ ꯑꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯏ꯫ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯕꯤ ꯇꯤꯟ ꯑꯃꯗꯤ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯣꯕꯤ ꯇꯤꯟ ꯑꯗꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯣꯂꯤꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯒꯤ ꯀꯣꯕꯤ ꯇꯤꯟꯅꯣ ꯑꯁ꯭ꯋꯥꯏꯁꯤꯗ? ꯀꯣꯕꯤ ꯇꯤꯟ ꯑꯗꯨ ꯄꯦꯟꯁꯤꯜꯅ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯈꯣꯡꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯣꯂꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯨꯔꯦ꯫
ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯣꯕꯤꯇꯤꯟ ꯈꯔ ꯑꯃꯁꯨ ꯃꯤꯡꯁꯦꯜ ꯃꯃꯥꯏ ꯑꯗꯨꯗ ꯖꯨꯔꯨ ꯖꯨꯔꯨ ꯇꯧꯔꯛꯏ꯫ ꯀꯣꯕꯤꯇꯤꯟ ꯄꯥꯏꯁꯤꯜꯂꯛꯄ ꯑꯁꯤ ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇꯦ꯫ ꯃꯣꯂꯤ ꯃꯁꯥ ꯑꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯝꯃꯤ꯫ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯔꯤꯃꯇ ꯈꯟꯊꯕ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯇꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯗꯣꯡ ꯈꯔ ꯈꯠꯅꯕ ꯑꯃꯗꯤ ꯆꯤꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯆꯤꯛꯄ ꯃꯐꯝ ꯑꯣꯏꯕꯒ ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯕ ꯌꯨꯝꯊꯪꯅꯕꯁꯨ ꯂꯩꯇꯕ ꯑꯁꯤꯗ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯈꯜꯂꯨꯕꯗ ꯀꯔꯥꯏꯗꯒꯤ ꯍꯧꯗꯣꯡꯁꯤꯡꯅꯣ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯒꯤ ꯃꯃꯩ ꯑꯗꯨ ꯅꯦꯠꯂꯨꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯃꯛꯇꯗ ꯑꯀꯤꯕ ꯑꯃꯁꯨ ꯑꯗꯨꯃꯛ ꯐꯥꯎꯏ꯫ 4-5ꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯌꯨꯝꯊꯛ ꯑꯗꯨꯗ ꯍꯧꯗꯣꯡ ꯃꯁꯦꯟ ꯈꯠꯅꯔꯤꯕ ꯑꯃꯁꯨꯡ ꯆꯤꯛꯅꯔꯤꯕ ꯍꯧꯗꯣꯡꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯣꯂꯤꯗꯤ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯆꯤꯛꯅꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯗꯥꯏꯅꯤꯡ ꯔꯨꯝꯗ ꯄꯨꯁꯤꯜꯂꯒ ꯄꯤꯖ ꯄꯤꯊꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨ ꯈꯠꯅꯕ ꯆꯩꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯇꯣꯏꯅ ꯀꯞꯄ ꯂꯥꯎꯕꯗꯨ ꯇꯧꯕ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯒ ꯃꯥꯟꯅꯗꯦꯗ ꯈꯥꯛꯏ꯫ ꯄꯨꯡꯁꯨ ꯗꯥꯏꯔꯦꯛꯇ ꯃꯤꯅꯤꯠ 15 ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯃꯣꯂꯤꯗꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯇꯨꯝꯊꯍꯟꯈ꯭ꯔꯦ꯫ ꯃꯣꯂꯤꯁꯨ ꯉꯁꯤꯗꯤ ꯐꯅ ꯉꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯅ ꯑꯁꯥꯒ ꯂꯩꯅꯅꯕ ꯄꯤꯔꯤꯕ ꯇꯦꯝꯄꯔꯔꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯥ ꯑꯗꯨ ꯑꯁꯣꯝꯗꯅ ꯃꯃꯥꯟꯅꯕꯤꯒꯤ ꯏꯄꯥꯟ ꯊꯥꯕ ꯌꯥꯎꯔꯨꯔꯒ ꯃꯣꯅꯤꯀꯥꯅ ꯍꯥꯏꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯃꯗ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯌꯥꯒꯤ ꯊꯦꯜ ꯑꯗꯨ ꯌꯧꯔꯦ꯫ ꯆꯥꯎꯔꯕ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ꯫ ꯒꯦꯠ ꯄꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯗꯤꯅꯔ ꯃꯇꯝ ꯑꯣꯏꯕꯒ ꯁ꯭ꯇꯥꯐꯈꯩꯁꯨ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯒꯤ ꯑꯁꯥ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯦ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯦꯁ ꯇꯥꯏꯃꯤꯡꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛꯀꯤ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛ ꯇꯤꯛ ꯄꯥꯝꯕꯤ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯏ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒ ꯑꯗꯨꯃꯛ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯇꯤꯛ ꯃꯅꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯛꯀ ꯄꯥꯛꯑꯦ꯫ ꯍꯨꯃꯥꯏ ꯍꯨꯝꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯊꯥꯜꯂꯤꯕ ꯁꯣꯂꯔ ꯂꯦꯝꯞꯒꯤ ꯃꯩꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯞ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯥ ꯑꯗꯨ ꯀꯔꯤꯃꯇ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯒꯦꯠ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯁꯤꯠꯄꯅ ꯇꯤꯛ ꯃꯅꯥꯁꯤꯡ ꯑꯗꯨ ꯆꯥꯡ ꯃꯥꯟꯅꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯨꯝꯃꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯡꯕꯒꯤ ꯑꯃꯗꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯁꯥꯗꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯇꯤꯛ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯄꯔꯦꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯉꯥꯡ ꯆꯍꯤ 9ꯗꯒꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯃꯆꯥ 6ꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯤꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯤ꯫ ꯑꯁꯥꯗꯨ ꯀꯔꯤꯃꯇ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯁꯤꯡꯅꯣ ꯑꯁꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯂꯔ ꯂꯦꯝꯞ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯖꯨꯔꯨ ꯖꯨꯔꯨ ꯁꯧꯕꯒꯨꯝ ꯑꯃꯨꯛ ꯃꯨꯛꯁꯨ ꯇꯧꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯆꯥꯎꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, LOND ꯂꯟꯗꯟ ꯁꯥꯟꯅꯁꯦ꯫ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯠ ꯊꯦꯛꯁꯦ꯫ ꯀꯅꯥꯅ ꯃꯥꯡꯒꯦ ꯌꯦꯡꯅꯁꯦ꯫ ꯕꯣꯏꯅꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯉꯝꯃꯔꯣꯏ, ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯥꯡꯗꯨꯅ ꯂꯩ꯫ ꯑꯩꯗꯤ ꯏꯁꯥꯁꯨ ꯈꯔ ꯁꯣꯜꯂꯦ꯫ ꯅꯣꯏꯗꯤ ꯃꯤꯅꯝ ꯌꯥꯝꯅ ꯆꯥꯏ꯫ ꯇꯜꯂꯦ, LOND ꯂꯟꯗꯟ ꯅꯠꯇꯕ ꯑꯃ ꯁꯥꯟꯅꯁꯦ꯫ ꯂꯤꯂꯤꯃꯥꯅ ꯍꯥꯏꯔꯛꯏ, ꯗꯥ ꯖꯣꯟꯁꯟ ꯎꯃꯥꯡꯕꯤ ꯑꯣꯏꯅ ꯁꯥꯟꯅꯁꯦ꯫ ꯑꯩꯈꯣꯏ 3 ꯁꯥꯟꯅꯕꯗ ꯍꯧꯔꯤꯕ ꯎꯁꯤꯡꯁꯦ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯩ꯫ ꯑꯗꯣ ꯁꯤꯒꯤ ꯁꯥꯟꯅꯕ ꯑꯁꯤꯁꯨ ꯍꯥꯟꯅ ꯈꯨꯠ ꯊꯦꯛꯁꯦ꯫ ꯑꯗꯨꯗ ꯑꯃꯥꯡꯕ ꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯟꯅꯕ ꯇꯥꯏ꯫
u amadagi u amada silla silaga painabi u ado shinaba chenbada mangliba mi aduna u sindagi cheliba aduda sokpa tarabadi soiba mi aduna amuk amangba yanare ko angang mayam adu adumna lili mana haiba aduda yanare angang khara chawba Johnson na makut thei aduga u mangbi sanabi haure angang sing adu tik makhong amamamda painare aduga thoibina angang atai sing aduda koita tanai u amadagi u amada miku kharagi tungda refri khongbi masakti udabi amamba aduda nupi ama thorai nupi aduna adumna refri khonglakpa aduda sanaduna leiramba angangsing adusu khangahugdana khangmang mangkhirami asa ingangakna yengduna lei nupi adu refri adu khongduna tik pambi makhongsing aduda changduna angangsing leibra haibagi matagum koiti thirami asa adu khajik khajik kiba horakle nupi adu mamai mamiti amata ubanate phiru khummi thaliba solar lem adusu amuk mut amuk ngan kuphet kaphet tauba horaklami nungsit adusu liri liri sidni asuk mammakan asida karaidagi laklibano khangning ba amaga loinana mangda saiba nupi adugi khudang adu tap launa asana pai ngasai makai asadi nupi adugi tungda tanarakpani nupi adugi khudang adu hek pai rubada nupi adu chatlambadagi chaplepi wadi amata nganglamde nupi adu khumliba phiruk adu lauthoklaga asada onsilaga yengai nupi aduna adumna yengthorakpa aduda ima haina yamna kanna laurami kar adugi lai adu kapsilai horn on pirai asa adu khangprek khangi mahaki khumjiliba makhut adu mamaidagi lauthorakpadadi Monica gi kar adu ure miku kharagi mamangda mamita ukiba sing adu amata leiramdre koisen chenduna sanaramba amasung mamai ka thekpi nupi adusu leiramdre asa adu swai hek lawi kar adugi glass adu chingtharaga asa yenglaga Monica na hairi kaidoriba asa nangdi asuk thengla si phawba nangdi halakpada gairibo asa masa adu tawfam ama ikhang khanglamde masa adu menman tade kari haidoino kari pakum pidoino masana masabu khangjaramde kar thausilakpagi makhol tabada security birena gate ki thong adu hangdokle asa adu masada ithak thakatli Monica su makha amata taramdre kar aduda tongna gate manung lomda gari adu thaujenkhre asa koyeng yengi adubu mana ukibasing adu masana karino haiba gyan tajade mahaki leiriba kada changkhre masak machu ama ithok thoktre kuchu kumen ama ion oli tuminna room aduda lei molidu hiptuna leirambani asa changakpa adu mahakti khangongdabani molina asabu ubada hairi kaidorage asa nangbo nang changakpaga id amata khangongdre mess room da changlaga chaka saraklabo nangbo asa adu adumak tuminna lei molina hairiba adu karimata mangonda changlamde lingjum paiduna hairi taribo nangbo kaidorage haiba nangbu nahan makhaika manadrib asibo asa adu wakal khara khara lai asana lali lali hairi karisu tawde asa adu masa ipa pakhatli molina amuk hairi chak charabo nangbo asana khumai ai chak chaningdre ipan thabagi kherga plauga yamna sasilae molina fare fare adudi ado asa nang nahan makhaiga iman manade asana amuk hairi kaisu tawdeda ado nangsu pothajaro aisu maimi tathoklaga tumnaba tawrage molidi waman bana tumthakre asa adu washroom dagi mamai mamit adu tathokpa loiraduna masu hipthare masa adu tumningba phaurakle chingyagi then ama oibaga ahing adu pungchik ekchi marak marakta nungthang kupi ahing nungyai chabuk pung baro chap chana tarakpa matam aduda yum adugi maising adu pungmuk utkirami
yum adugi manungda leiriba makhoi sing adudi mai mutli haiba adu amata khanglamde tumba yamna nungaiba ningaiduna tumthaba matam oibaga akoiba aduda hauriba upal wapalda leiriba tinkangi makolsing aduna ahing adugi tantha ama hapli Monica su maki room aduda ningaiduna tumli maki room adu mai pungmut mutli Monica di ayuk nungthil numidang khaidana chatpana masa adu yum hek yorakpaga pop hek katarami masa mathanta tumbada nakhok lami Biki amadi Ricky makhoi anigi ka adusu pumam hek mammi ahing adu isik hek chi Ricky adu makeup thoklai mahakna mamit adu pangthorakpada ka adugi akoiba adudi pungam mamlamle Ricky akoiba aduda koyeng yengi aduga amuk yawolaga tumthanaba amuk mamit ani adu wishille Ricky adu mai mutlamba adu urubada masa adu khara kharadi kiba phauraklammi angang ko oibaga adubu Ricky mamiti sejena wishili amadi tumthanaba hodarami mahakna supliba blanket aduna amuk mamai mamit adu amuk kupsinkhre mapaldana amamba marak aduda angang mayam ama chenduna sanabagi makol kaya ama taba horaklami angang kharadi rhymes isai adu sakpa horaklami Are you sleeping? Are you sleeping, Brother John? Morning bells are ringing, morning bells are ringing, ding dong bell, ding dong bell. Ricky di phaijuk manung adudagi manakong adu thangatuna tari. Angang mayam ama dolan kafamgi siri thak amadi corridor mayam aduda chen chongduna sanabagi mawong torai Ricky adu angang mayam langba makhol adu tabada nongalaboy ninglui angang khara amana adumak nursery rhymes adu salakpa aduda mahaki wakhalda makhoina leiriba yum aduda angang mayam ama sanaba lakle makhoigi mongi mamanabi singi masasing hek mamangda lakiba koiba lakpa adu angang mayam purakhiba adu ngasisu makhoi mayam laklaboy khanduna angang ga oibaga mahaki wakhalda khalami angang sing adu khek laungna nokpa yamna nungaiba mutta sanabagum mangonda phaurami nongalabo hek ningduna Ricky adu phamungdagi hawatkhre aduga amamba marak aduda mahaki kagi thong adu hangdoklaga corridor lomda thoglai mahakna balcony adudagi yengthokibada mahaki chahi lenga oigadaba angang nupa khara nupi macha khara sanaduna leiba adu ure maimut kibagi pungmam sumamle adubu Ricky gi mitadi yamna ngana uri yamna mayek sengna uri Ricky adu amamba marak aduda siri thak aduda tapna kumtharakle aduga sanariba angang mayam adugi marakta changsilaga asumna hairei Ricky na nakhoi kana no yum asidi aikhoi gi yumne nakhoi mayam kamaina mafum asida la ibano Ricky adu ngehak khanjanai aduga amuk makhata na hairei let me guess nakhoi loina aikhoi mumgi mamanabi singi masa singaktani ko angang mayam adugi marakta amana amuk khumlei Au mane chumne aikhoi nakhoi gi mongi mamanabi singi masa singaktani Ricky na ado nakhoi gi momdi kaida chatkrage angang mayam adugi marakta yaubi nupi macha amana amuk khumlai aikhoi gi momdi nakhoi gi momga garden lomda kitty party amagi discuss tauba chakhibane aikhoi mafum asida nakhoi gi momna sanaramo haibadagi mafum asida sanarambane ado nang aikhoi miyamgi marakta sananingba phawdro Ricky na why not karigi phawroi aidi ngasaina sananingabane ado aigi inaupa amasu laiye madi aikhoi gi kada tumhauriye ai mabu amukta hongdokluge aduga aikhoi punna sanaminase angang mayam adugi maraktagi khara chawba amana amuk hairei yare madi hongdokluranu adum tumjarasani
मा अमुक ngairaga leirabadi matamsu yamna mangagani madi adum tumjarasanu adugi sarukta nangko oina aikhoi punna sanaminarase Ricky na amuk hairi phare adudi ai nakhoi mayam haiba ado yarage kari sanasige ado aidi hide and seek se sanaba yamna pame nupi macha amana amuk khumai hide and seek haibadi kikulot pi haiba natro phare se ai khoi su hide and seek to sanaba pame ado dajon chan nangi khut ado theklo aduda amamami aduna loiba atai adu phongnaba thirase masida aikhoi loina yanarase agang mayam adugi leader haigadra khara chauba Johnson haiba adu thorakle aduga mahaki khubak adu tingthokle mahaki khubak mayai aduda mapa chapchana Ricky ga tharaga agang taruk adugi kudombi adu thamle aduga Johnson na ready 1 2 3 hairei agang atai adugi kudombi sing adudi nathuk hore shupna tangi Ricky gi kudombi adu tangdi khubak mayai aduda phajinduna lehore rule gi matung inna Ricky adudi mangle agang taruk adudi magi mafum chaba yengduna lotkhre Ricky di kachin amada 1 2 3 4 10 10 fauba masing thirami